Ngasi yam chamna hausu hauba hangam chamthong amadi hangam chamthong chiga chanaba yongchak singju maruina kopi bora haubangi video uchege mayam meeting taminasi hangam che aina phajana chamthokla matungda manthokla hangam che thongna bidong ta hangam thau laure hangam thau che tablespoon ahum ne thau phajana sa matungda yam kumna sobati lo machu macha ne aina thadei che ko ilhau se phajana hamdi chawrakna minute makhai gumba gas ki flame che medium ne thamlaga ngorba matungda uro akangba ama haplani ko uro akangba se haplo matungda ngari ahum je sijo haplani duga ilhau siga morok siga ngari siga jana ngorani sumaina hairap maikhu tholok matam che si bhoba ji hangam aman do se haplo matungda hairibok masung macha ma haplaga makhum khum jillaga gas ki flame che loda thamlaga hangam se minute ani guma thongna matungda makhum mo hangdoklani duga mathak maka olani hangam se sumaina mathak maka olaga ngorba matungda makhum khumlaga atopa minute ani amamo ngorani gas ki flame che loda thamlaga hangam se minute manga gumba ngorba matungda